Hayeng Panthokkhre Manipur Home Guards ki humfunithoi Suba Rising Day ga mari Leinana Ngasi Thoubal District ki mari Suba Home Guards Battalion ki personnel singna Thoubal District Hospital da nongmagi oiba lamtu sit sengbagi thoram ama Panthokkhre. CO Manipur Home Guards Soibam Sachidananda amasung SP Thoubal Rakesh Balwan gi lamjing makhada chathakiba social service camp aduda mari Suba Home Guards Battalion Thoubal gi Home Guards personnel singna Thoubal District Hospital Thoubal Court mamang amasung SP Thoubal gi complex mamang amasung manungda lamtu sengki. Ngasigi social service camp aduda saruk yakiba mari Suba Home Guards Battalion Thoubal gi commander MD Abdul Salam na haikibada ngasi pangthokliba one day social service camp asi maru oina Manipur Home Guards ki humfunithoi Suba Rising Day ga mari Leinana pangthokpani miyamnasu district hospital amasung atai miyam tinba mafam amadi lambi sorok ki mataida fatta haudi hundokpagi mahutta mafam chaba yengduna paisinbiyu aikhoigi sahar lunana thamsi haiba campaign asida miyam su saruk yabiyu haina mahakna makhatana miyamda appeal su tawrakhi. Koi hayeng pangthokadoriba 62 Suba Rising Day Manipur Home Guard ki asiga mari Leinana aikoi Home Guard CEO Sar Sachidananda amasung Thoubal District ki SP Sar Suresh Balwan bakoi ani gi miyeng makhada aikoi tawgadorba hayeng Rising Day asigi mangoinana aikoi sit sengba koigi social service amatang koi pangthokchabani pangthoiba mafam asi koi Thoubal District ki District Hospital hairu mafam asigi campus manung asidai koi lunana thamnabagi pandamda koi sengba sengdokchaba tawjabani aduga koi miyamda koina doctor da changa iba la iba singsidai koina karigumba wafam khattang makoida hainingbadi mafam asida lakpiriba layengba lakpiriba singna aikogi bottle gumba phata hauti singsi doctor manung asing campus da saithokpidanaba haina apil amasu tawjaningi